Kadangbanda lalholup natraga kanagumba amatagi kem leite senkhai thumkhai ga mari leinei haiba wafam da Leikhidraba Khangabok ki Oja Ibomcha gi misi gi mayokta semkhiba JAC na Leikhidraba Ibomcha si Kadangband gi kem Amada Tham-Lamkhi Haiba wafam bu akan mamuong da Yaningde haina Kadangband Apunba Nupi Lup na phongdorakli. Imphal West District ki manung chenba Kadangband Part 2 da leiba Community Hall da ngarang pangthokpa paugi mifam amada Lup asige Secretary Elangbam Santi Leimana phongdokhibada JAC na matau karamna Oja Ibomcha si Kadangband da leiba kemta custody oiduna thammi hairibano angakpa fawi haikhe Kadangbanda ngasi fawba kanagumba lalholup amatagi camp leite mamangda kuki khulai paiba singna michangda nongmai kapsilaktuna landarakpa matamda tongan-tonganba mafamsingdagi lakpa khulngakpa singna voluntary oina mateng panglamba khaktani haikhe Senkhai thongkhai ga mari leina Leikhidraba Oja Khangabok gi Oja Ibomcha TS Oja Ibomcha na Leikhidraba gi matangda Kadangband gi wafam kharakhak ngasi khabar da yaurpa sida koi angak pokpa ga loina na koi thamoi songna nuaijade Leikhidraba Oja gi JAC na Kadangband da karama mongda kamaina koi Kadangband da kem lei sida me pai punji Kadangband da phai poli haiba sidi karama mongda kamaina hairakpano madu akhoi ngai adugumba thogdok amata ngasi phawbada koi Kadangband da leite volunteer mayam ama akoi ki Kadangband da laaga akoi mateng pangbi aduga pangama matungda irang asina nemthara matungda makoi loina magi hanagi lakwa mafam da hanakiba ngaktani kuki ga nakna leiriba jaga amo ina akoi ahing ningthil tumba saba khangdana leiriba tanfam asida sigumba wafam asi matungda amo hana haibi gano